State asi mahusagi punsida hanjilakna ba armed force na Leptana Hotnari. State asi bu mahusagi punsida purakna bagi armed force na pakat payaba tabak toram sing Leptana Chatari haina. Inspector General Assam Rifle South ki Major General Rahul Rup Singh na fongdurakli. Wapam masi Laibak asigi humputara mapan suba Independence Day gi mangoina na pangtokpa Hargar Tiranga campaign gi charuk amoina Imphal East District ki hangang sing da lairiba ibudo margin complex tagi bike lilam thabagi toramda pongdoklam kibani. General Rahul Rup na makataraduna Independence Day amadi India Armed Force na mai pak na zatarakiba Operation Sindurga Marilene na bike lili adu ibudo margin complex tagi New Kaiten Manbi Garrison Forward ke bike lili lam thabagi toram aduda Brigade Ananya Boral amadi Commander Radha Krishna Susarugya ke bike lili aduda nupa amadi nupi biker chamaga yangkai henbana charugya ke Mapangan kanba nation ama sembada prajamyam gi asoba daitalei enbiren mapangan kanba nation ama sembada prajamyam gi asoba daitalei maramaduna hauzik charang na ba phibam kya mayok nari ba state asida santi amasung tangdulai taba phibam purakna bagidamak lamdam asida lairiba political parties singi khenaba thamdana thabak tawba amasung aikoi khudimak nation asigidamak amato oina leminaba mathau tai Loinana hayeng pangthokadoriba Independence Day amasung Hargar Tiranga asida miyamna mapung phana sarugya minasi haina former Chief Minister N Birena phongdokre BJP hangang mandana sinduna ngasi hangang na pangthokkiba Hargar Tiranga campaign da sarugya aduna former Chief Minister asina wafam asi phongdok aduna mahaki mayumdagi khabam langkai phawba chelaba matung amuk hanna hanagi lam thaphamda loisinkiba khongsat aduga mari lenena mahakna makhatana haikibada British ki loilam sasandagi India ase ning tamba Laibak ama oirakibani. India na ning tamba fangkiba numid Agastara mga gamari lenina Laibak asigi Prime Minister Narendra Modi ki bijeng makada BJP na asoba thaudang lawguna Laibak asigi mafam kayada Hargar Tiranga campaign pangthok liba asigumna ngasi mahaki kendra hengang dasu campaign asi pangthokibani. Campaign asigi mapungoiba pandamdi apun bagi thaunana mapangan kanba India ama ohengani haibagi wakalon asidani haike. Panbayabadi ngasigi thoram aduda BJP Manipur Pradesh ki President A Sarda yauna BJP gi lusingba sing amasung hangang mandal gi miyoi kya su sarugya ke Parliament ta Wahang Hangbagi Tanja Pikhidaba Laibak Thibani MP Bimol Parliament ta Wahang Hangbagi Tanja Pikhidaba Laibak Thibani haina Lok Sabha gi MP Dr. Angomsa Bimol akoijamna phongdokre Wapamasi Manipur Literary Society Imphal sinduna laisam mutum singana iba Mingau khanglakpada banu mukhi haina mington ba Nobel ama Major Kulda leiba Manipur Press Cup ta phongbagi tawramda sarugyaba lakpada paumi singna Hangba Wahang amagi pakomda phongdokibani MP Bimol na hai Manipur da oriba phibam asigi matangda miyamgi mihut silaga Parliament ta pukhatkadaba wafam amadi miyamgi kholaw adubu lawthoktuna Parliament mifam da hangnabagi Tanja Pikhidaba asimak Laibak Thibani Business listal MP singna hangkiba question aduga sagoneraga phongba MP gi ballot amalai ballot aduda ming yauraga question tawbada ming lawthokpa asimak Laibak Thibani thawong asidi lengak asina nampu sapu chathabagi mami chauna tai against nganglakadaba wafam singbu tumina leihanbagi phibamda lakli haike mahakna makhata aduna haikibada parliamenta khannabagi Tanja pidana Manipur gi bill kya pass tawbagi thawong chathari Manipur gi wafambu lengak asina lumna lawdabagi mami chauna tari Mahaki Wahang kaktalakpagi thawong asi handaka anirak sure mamangi mifamda sugi matangda hangnaba pukhatkiba Wahang kaktalakibani handaki Wahang na hawkiba kumja lisingani kulhumdoigi May 3 dagi hawrakkiba lan asina maram oiraga lanjena duna relief camp ta changjafam lawguna lairiba IDP singi karamba scheme pakhale kari plan tawri haibagi Wahang pukhatkibani adubu Wahang asi lawthorakpani tasengna Manipur gi oiriba phibam asigi matangda hangbada khumpham thokpani adubu hangbagi ayaba pidana asimak Laibak Thibani haike